Arambai News Guwahati Tamaitelon gi pau tabri basingbu ihan handu mangtada chingangbam Susitra nina khurumjari hujing asigi samlappa mariba pau sing lowirase ngasi lamding hozai reserve forest eviction chathaba hokre lam hector chonga muk eviction tawbugi lenga ki khungjang asida JCB bulldozer amadi samuna chingba sizinaki ngasi CM Himanta Biswa Sarmana paumi singda phongdorakibagi matungina Nazrul Kauba miyoi amana encroacher singasi namduna khunda hankibane Inglisingani tarani thoidagi hona u lising kaya kakthatuna amadi umang kaya kokthoklaga Nagaw Dhemaji amadi Borpeta na chingba mafam kaya dagi puraklaga makhoibu khunda hankibane Nazrul Kauba miyoi asigi mathakta FIR pankre amadi mahak yamna thunamak pharagani su hairi ngasi CM Himanta Biswa Sarmana Guwahati Sahargi Brahmaputra Turelgi Pandu Jahas Thangfamda Amuktada Jahas Mari Lamthakre Amamamda passenger chama amadi motorbike chama pubangamba jahasing asina Assamgi ising lambi hena phagat halagani hairi Assamgi rajniti da handak marak ahongba kaya ama uwa fanglakle handaki by election da Congress amadi AIUDF tagi BJP da chongsilakhiba miyoi ahum mai pakrabagi matung Congress MLA kaya amasu BJP da changduna MLA from resign togani haibagi wari kaya ama thorakle Congress ki MLA taramanga numidang khudingi CM Himantabu unaba lakli adubu makhoi taramanga na resign tawraga bypoll pangthokpagi wafamase hojik phawbada CM na ayaba pidri amadi bypoll taramanga pangthokpagi wafam lakri haikre cheraga sida Congress ki senior MLA Rekibudin Ahmed AGP changlaba yai haibagi thazaba pawmasu phangli Golaghat ki civil hospital amada numit tarukni khata suriba angang ama nurse ki makhuttagi taduna yamnamak aruba phibamda laikanabagi wathok ama thorakre angang adugi manaton amadi machindagi e tarakpadagi imungi miyoising mi painari amadi angang asi hoje yamnamak aruba phibamda laikanari Asok Saikia Jamin Pankre CVI na mahaki mathakta non-valuable warrant PK Ningsing bayai Handagi Assamgi CM Laikhidraba Hitesor Saikiagi Machanupa Ahan Asok Saikiana Ascot Bank tagi Chahi Kunmangagi Mamangda Laukipa loan ama Singdoktabaga Mari Linana Mahak Pungarang Police na Phazin Kibane Handakta Guwahati gi Beltolada Ahaloraba Matay Manaw ani Hatkibagi Kesta Anuba Mayon ama ngasi lakre Miyadasigi Maridagi Phakiba Yumasigi caretaker Akash Chaudhurina Pulisna Mahakpu Phumanbadagi Khangbangamlaktaduna Oidaba ama Haijinkibane Mahakna Hatpat Natte haina ngasi amuk hairakre Asumna mihatpani haina phaduna thamliba miyoi amana yamnamak haisingna chinkhum honglakibasina thi humba chathariba police singi mathakta chingnabagi wahang kaya ama lakre Guwahati Sahar Laiba National Public School ngasi mahiroi taruk nongna COVID positive oirakpa thingnakre ngarang nomaijing numitasu school asigi miyoi tara positive oiki asumna school asimaktadagi punna mahiroi taruk positive oirakpadagi hostel thingjinkibadana school asisu numit tare ni gyoina thingjilagani lakthorakre haukiba pung kunmari sida Assam da COVID ki anongba positive case chani ga marphu phangki ahumna laikhide Diwali amadi ningol chakaubaga mari lenana nongin NGO na ningthampi yenbagi thoram pareng makha chatharak poina ngarang numidangdana Silchar town amadi railway station da advisor Khaidem Birendra president Mutum Gunadhon loinana executive Sagapa Manawbina chingbana ngauchatnaraba mayumaki leijadraba amadi lairaba kayada ningthampi sing khudol oi pot oina tamki ngasi nungthildasu amuk lubasigi treasurer Pratima Devi amadi executive Dasumati Devi na chingbana Lakhipur Chapro Khungangi Laira Anangyum Kharadasu Arumba Phising Yenthoki Makha Tana Ataisu Yenthoki Gani Haina executive Pratima Devi na khanghalakli Mathang Jahigi Angan Basarukta Pangthogadariba Manipuri Assembly gi Mikhal Naksilakpaga loinana Rajniti gi Kanglondasu Ahongba kaya ama Manipurasu uba fanglakli Sagolban Kendragi Congress MLA aduga Haujikki Manipurgi CM Wariba N Birengi Mayanupa RK Imo amadi Cycle Kendragi MLA Yamthang Haukip ngasi BJP changkhre New Delhi gi BJP head office tamakhuibu taramnokpagi pangthokiba thoramda BJP gi wangangloi Sambit Patrasu sarukyakhi Panbayabadi MLA RK Imo suspend the Labour Galoinana, Yamthang Haukipsu, Nongmai Mangbagi case Mayuk Nariba, Mioyamane. Jeragasida LJP Amatangaraba, MLA Karam Shamsu, Laglibat Tasigi Tarama Thoida, BJP da Yauragani, Hairi.
Nakal amaromda Patsoi Kendragi MLA RK Mirabai BJP da yaurogani haina pauche kharada inarakli basi aranbani haina Congress MLA masamakna sengdorakre. Inspection loraba matungda National Medical Commission na Manipuri ahanba Private Medical College linkhatnabagi ayaba Caesar Hospital and Research Institute ta pirakre. Caesar Academy of Health Sciences koba Private Medical College asi Langol da linkhatkadabane. Medical College asigi intake capacity chahi amada mahiroi chamaga yankhaini. Medical College asigi ahanba session chaliba chahi asigi December thadagi hauraba yare. आज़ादी का अमृत महोत्सव सेलिब्रेशन की सरुक अमोइना अरुणाचल प्रदेश की DIPR ना कहो कौबा हीरोइक विलेज अमा सेलुलोइड उथोकनबगी कन्न होटनरक्ले लाइन ऑफ एक्चुअल कंट्रोल LAC की परिंगदा इंडिया की नोंपोक थंगबा मतोन इथंग थंगबदा लैबा चाइना ngमखैदगी अहानबा फंगबा इंडिया की खुंगंगने कहो हारिबा खुंगंग असे मेयर कम्युनिटी ना खुंदावा कहो हारिबा खुल्लासे चाइना ना फाउनाबा LAC da laiba Arunachal Pradesh ki masing yamnamak likpa khungang singi manungda amane Inglisingani kunmathoi gi census matungina khungang asida khunja humphumanga khaktamak laire literacy rate na chada humphumari dasmik amamangane Inglising amaga chamapan humphuni thoida China la darakhiba adugi maisa khangkhiba khulne kaho hariba khulase ngasi Rashtrapati Bhavan da pangthokiba thoromamada lebagasi President Ramnath Kovind na Inglisingani kungi Padma Award yenthokre punna chamaga 18 gi manungda awang poktagi 15 yauri Padma Award phanglabasingi manungda Manipur dagi MC Mary Kom da Padma Vibhushan pidunai kai khumnaki National Nupi Football Team gi Karak Captain habadi chahi tara hena Captain orakhibatanatana All India Football Federation na Women Footballer of the Year haiba mingthon thangna na anirak piduna ikai khumna khrabi o bembem da Padma Shri Award pikhi Arun Jetli gi award na maki loinabi Sangita Jetli na lauki aduga Susma Swaraj ki na maki machanupi na lauki Judge Fernandez da Padma Vibhushan piduna ikai khumna ki Badminton gi saknarabi sanaroi PV Sindhu da su Padma Vibhushan pikhi Padma Award asi Meghalaya da nupi na luchingduna yaingang thabagi khongjangda mangzil thaduna state asigi nupi longmi singi senthok saruk ahum hengat hankhibi Trinity site da su Padma Shri Award pikhi Kok Boroglon gi ahaloraba kabi lyricist amadi isai mayek iba Tripura gi Beni Chandra Jamatia loinana Mizoram dagi India gi khwaidagi ahaloraba working journalist singi manungda amawariba veteran peace amadi social activist Lalbiak Thanga Pachu Ao Assam dagi saknarabi Satriya dancer Indira PP Bora Arunachal Pradesh dagi Satya Narayan Mundayur Assam dagi surgical oncologist Dr. Ravi Kanan R. Mahakna Barak Valley gi remote area singda lariba cancer anaba singbu lemna layengki. Individual Asian Games ta silver medal phangkiba ahanba Indian Sikkim dagi Tarundip Rai Nagaland gi ex-CM MD SC Jamir Assam dagi Asian Elephant Kanbada Mapunsi Katholiba Dr. Kusal Kuwar Sharma Arunachal Pradesh dagi Yese Dorji Thongsi amadi Hindi Mizo Dictionary ibada maming leraba Mizoram dagi C Kamlova yauri Hokjak phawbagi oina India da COVID ki anisuba dose kapthokiba top state mangagi manungda khwaidagi makokta leiriba si Sikkim state na oiri chada marfutarani thoina second dose kapkhre Sikkim gi mathangda Goa na chada marfu Himachal Pradesh na chada humphumanga Gujarat na chada yankhimanga amadi manga subada Andhra Pradesh da chada humphumdoi second dose kapthokre ICC World T20 semi-final fauba changbangamdana India handak laihore ngarang sanakhiba match da Afghanistan bu wicket 6 maithiba piduna New Zealand na group ki ani suba mafam kankhibadagi India out hoikibane Pakistan di match mari sanabada mari mak ngambadagi semi-final changkhre loinana New Zealand su semi-final changkhre panbayai thangna na ahumlak suboina T20 World Cup ta New Zealand na semi-final changbangam ke habadi Inglisingani taret amadi Inglisingani tarataruk ta su New Zealand semi-final changke pre-tournament favorite ni hainaramba Indiana asumna semi-final fawba changbangam kidabasina cricket pu pamzuba Indian million kayagi thamoi kai henkre
Corona virus sandokpa thingnanabagi pandamda Russia da chatharakhiba week long paid holiday ngasi loishinkre lebaga sida nongbugi anoba case lising kaya phangbata natana sibagi masingsu lising ama hena lakli panba yabadi Russia da Sputnik V yauna homegrown vaccine kaya lairabasu lebaga sigi saruk ahum thokpagi ama khaktamak mapung phaba vaccine kapthokpa ngamle aroibada ngasi tentakpa maroiba pau khara Manipur Additional Chief Electoral Officer Naurem Pravin Lagliba Ingisingani Kunithoi Tarani Thoi Suba Assembly Mikaldagi Horaga Mimana Drabasingioina ballot papers Zinaragane Amadi Mayumayumdagi Bot Tadaba Yahalagani Hairi. Kasargi Dholai the Nupiam rep Torobamatung Kusamari Katatuna Tamlamba Tamthiraba Mui Ani Nasi Police na Pakre. Uran scheme Makada Guwahati dagi Mapan Lebak Tarukta flight service Horagane. Lebak Singadude, Bangkok, Singapore, Dhaka, Yangon, Kathmandu, Amadi, Kuala Lumpur. Leadsky report Matungina India da Gujarat na best performance state aduga Uttar Pradesh na top improver ni lakthokre. Haukiba pung kunmari asida India da COVID ki anoba positive case lising tarama thoiga chamri humbudrani pan pangki chaniga humputaruk na COVID na maram oituna laikhide. Ngasi Padma Shri Award phangkiba singi manungda komla yonba miyoi amasu yauri. Karnataka gi Mangalore dagi chahi humphumanga suraba Hare Kala Hazabana nongwada komla yolaga phanglakpa lupa chamaga yankhai aduna lairaba singi damak primary school aba linkhatpagi damak mahakpu ikai khumnaba asi pikhibane. German da COVID case wangkhalakpadagi lengak na miyam da COVID vaccine kapthoknaba amukasu hanna haizarakre. Ngasidagi hauna US ta kangfalamadi nongthakki border pumba mapungfana COVID vaccine kapthoklaba miyoi singi oina hangdokre. Hanigi US Special Representative for Afghanistan Jaime Khaliljatna intra-Afghan peace talk failure sigi dai Afghanistan gi luchingba singni harakle. Amadi Afghanistan da lebak sinba thungna polio vaccination gi khongjang ngasidagi haukre. Haukiba chahi ahumgi manungda masina Afghanistan da ahanba khongjang ne. Ngasi kan India Arambai News Guwahati da Maitilongi Pau Sanduk Chaba Matang Solution Zabagaloina Tawiri Basing Bom Kasuhana Kurum Chari.